ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯐꯝ ꯑꯃꯅꯤ ꯅꯣꯡꯗꯤ ꯑꯗꯨꯝ ꯇꯥꯕꯅꯤꯅ ꯃꯅꯤꯄꯨꯔ ꯃꯐꯝꯗꯁꯨ ꯅꯣꯡ ꯇꯥꯕꯅꯤꯅ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯚꯥꯔꯠꯀꯤ ꯃꯐꯝ ꯑꯌꯥꯝꯕ ꯅꯣꯡ ꯇꯥꯕ ꯅꯣꯡꯗꯤ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯒ ꯂꯝꯕꯤꯁꯤ ꯀꯣꯏꯂꯥ ꯊꯥꯕꯤꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯂꯩꯈꯣꯝ ꯈꯣꯠꯊꯣꯛꯄ ꯅꯠꯇꯅ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ ꯑꯗꯨ ꯌꯦꯡꯁꯦꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝ ꯐꯥꯎꯕ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯀꯥꯟꯗ ꯊꯧꯕꯥꯜꯒꯤ ꯁꯥꯏꯠꯇ ꯏꯁꯤꯡꯁꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯌꯦꯡꯁꯦꯕ ꯁꯤ ꯂꯝꯄꯥꯛꯅꯤ ꯃꯥꯡꯗꯧꯔꯤꯁꯤꯅ ꯇꯨꯔꯦꯟꯅꯤ ꯊꯧꯕꯥꯜ ꯇꯨꯔꯦꯟ ꯂꯝꯕꯤꯕꯨꯗꯤ ꯁꯦꯝꯕꯤꯗꯕꯒꯤ ꯑꯗꯨꯝ ꯅꯨꯡ ꯆꯥꯏꯔꯒ ꯊꯝꯖꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯂꯥꯒ ꯊꯥꯕꯤꯕ ꯂꯝ ꯅꯠꯇꯦꯗ ꯑꯗꯣ ꯇꯨꯔꯦꯟꯒꯤ ꯐꯤꯕꯝꯁꯤ ꯁꯤꯅꯤ ꯊꯧꯕꯥꯜ ꯇꯨꯔꯦꯟꯁꯤ ꯌꯥꯝ ꯊꯥꯞꯅ ꯂꯩꯔꯤꯕ ꯁꯤ ꯃꯈꯥꯗ ꯑꯃꯨꯛ ꯇꯨꯔꯦꯟꯅꯦꯕ ꯁꯤ ꯇꯨꯔꯦꯟ ꯃꯄꯥꯟꯅꯦꯕ ꯁꯤ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯣꯡ ꯇꯥꯔꯕ ꯂꯩꯈꯣꯝ ꯊꯣꯛꯑꯦ ꯈꯨꯡꯒꯪꯒꯤ ꯂꯝꯒꯤ ꯁꯦꯝꯕꯤꯗ꯭ꯔꯕ ꯀꯣꯏꯂꯥ ꯊꯥꯗ꯭ꯔꯕ ꯅꯨꯡ ꯊꯥꯗ꯭ꯔꯕ ꯂꯝꯕꯤꯅꯤ ꯊꯣꯡꯒꯤ ꯂꯝꯕꯤ ꯑꯗꯨꯝ ꯑꯗꯣ ꯌꯦꯡꯁꯦꯕ ꯇꯨꯔꯦꯟꯒꯤ ꯐꯤꯕꯝꯁꯦ ꯁꯤ ꯊꯧꯕꯥꯜ ꯇꯨꯔꯦꯟꯅꯦꯕ ꯑꯗꯣ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤ ꯑꯗꯨꯝ ꯉꯔꯥꯡꯗꯤ ꯏꯍꯦꯟ ꯍꯦꯟꯒꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯨꯔꯦꯟꯒꯤ ꯄ꯭ꯔꯣꯄꯣꯔꯁꯟ ꯍꯥꯏꯇꯥꯔꯗꯤ ꯉꯔꯥꯡꯗꯒꯤ ꯍꯦꯟꯒꯠꯂꯤꯁꯤ ꯇꯪꯈꯥꯏ ꯈꯔꯗꯤ ꯍꯦꯟꯒꯠꯂꯦ ꯇꯪꯈꯥꯏꯗꯗꯤ ꯏꯍꯦꯟ ꯍꯦꯟꯗ꯭ꯔꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯂꯝꯕꯤ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯁꯨ ꯃꯉꯥꯏꯔꯦ ꯏꯝꯐꯥꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯨ ꯃꯉꯥꯏꯔꯦ ꯂꯝꯕꯤꯗ ꯇꯨꯔꯦꯟꯒꯤ ꯃꯑꯣꯡꯗ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯏꯁꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯄ꯭ꯂꯥꯟꯁꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯁꯣꯏꯕ ꯑꯃ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯕ ꯃꯇꯝꯗ ꯗ꯭ꯔꯦꯟꯒꯤ ꯋꯥꯈꯜ ꯏꯈꯟ ꯈꯟꯗꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯇꯞ ꯅꯞꯄ ꯁꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯍꯌꯦꯡ ꯌꯨꯝꯗ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯁꯤꯅ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯆꯦꯟꯕꯒꯤ ꯃꯑꯣꯡꯅꯦꯕ ꯁꯤꯁꯤꯅꯗꯤ ꯍꯛꯆꯥꯡ ꯁꯣꯛꯄꯒꯤ ꯋꯥꯔꯤꯗꯤ ꯇꯣꯛꯈ꯭ꯔꯁꯦ ꯂꯥꯏꯅꯥ ꯇꯤꯟꯅꯥꯒꯤ ꯋꯥꯔꯤ ꯇꯣꯛꯈ꯭ꯔꯁꯦ ꯆꯠꯐꯝ ꯂꯩꯔꯛꯇꯕꯁꯤꯁꯨ ꯑꯔꯨꯕ ꯑꯃꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯑꯃꯨꯛ ꯌꯥꯝ ꯇꯞꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕꯒꯤ ꯋꯥꯔꯤꯅ ꯇꯞꯄꯦ ꯑꯗꯣ ꯏꯁꯣꯔꯅ ꯑꯃꯨꯛ ꯇꯞꯅ ꯄꯔꯥ ꯇꯥꯟꯕꯤꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯚꯥꯞ ꯇꯥꯔꯣꯏꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯏꯁꯣꯔꯅ ꯄꯔꯥ ꯇꯝꯕꯤꯕꯁꯤ ꯏꯁꯣꯔꯁꯨ ꯋꯥꯔꯝꯒꯅꯦꯅ ꯈꯜꯂꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇꯦꯟꯁꯤꯟꯖꯈꯤꯒꯦ